ꯍꯣꯡꯕꯩꯗꯨꯁꯨ ꯅꯪ ꯍꯥꯏꯗꯣꯛꯑꯝꯃꯦ ꯍꯟꯗꯛꯀꯤ ꯅꯍꯥꯔꯨꯛꯀꯤꯗꯨꯁꯨ ꯅꯪ ꯍꯥꯏꯗꯣꯛꯑꯝꯃꯤꯁꯤ ꯀꯩꯒꯤꯅꯣꯕ ꯅꯪ ꯑꯩꯉꯣꯟꯗ ꯅꯪꯁꯤ ꯁꯤꯡꯅꯔꯤꯔꯣ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕ ꯀꯣꯏꯕ ꯆꯠꯅꯤꯡꯕ ꯆꯠꯄ ꯉꯥꯎꯅꯤꯡꯕ ꯉꯥꯡꯕꯗ ꯅꯪ ꯊꯤꯡꯕꯩ ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦꯕ ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯣꯔꯣ ꯅꯪ 시닝어브라봐 씨 하도그라고 씨 하도그라고 씨 하도그라고 씨 하도그라고 씨 하도그라고 씨 하도그라고 하도그라고 능 아이도 부터 얘기 좀 들어들어 아이도 부터 얘기 들어들어 해로 nang no pitigro ay chaga to ga ni sita la jarage ay hala ping don pamti 능 ma sak thi lo de sak thi do ra Tido ngai ko khoi gi ga lai na je gi do hana thiram da thingat biro so ma thayam jikan na thayam jikan ne hojiti thayame iche do kum dara ga dum chaba ya da bro to khak sa kum du de dum lo shan ge khangde adum thingkala bijara bani na ne thingat biro so nang nupa haira ngaura leire na tai ji jong musum ba pressure mayam je bisal laga ne ngaura kani sigi ma thaga ngonda sa halana so thingat biro che How? sak to phong do bu salo ra Pusalo dum. Nang sa ko thamna bane a. Hida tulle hobane du puro. Sudana ne ko mo. Ai chaba loraga ne. Amu hairage nang siji lokthok balau ko. hoi che sak si thamamo ra Thang daro mamta. Chalo ya. Mau dom du ko rom jakhra jana Ibema kai gi ma Ose thongan da gas la e tu cylinder ase le gas da loksal rose hoi Baba beng chet bini du bujat bi eroi dro 나랑 아이는 하라고도 장가만 보네 o paisa di kai thanam ge 우포도 아파만 보네 phare koi mau hanjin da kamai taw dino sibo mathak sidagi so ong de bed rest tai ni na 야다 또 이거 이렇게 들어 as henman gre da magi yada bazi Ma, ke dore lising kunta ta piro baza jake. kai do no basel no Baza jake ba. 시나지는 거리는 너무 안 되는 놈이다 뭐 셴다 할 때지 뭐 거리 내게 해 놓으면 뭐 Ai lanai pokal lagi. adu kai polo lai du du bo Asa du sum hang le nu le ro ga so piro ai. So piro. 거리 포노도 남기다 나이 포 내게 해지 뭐 거기다 하이브리 해야지는 포도 Ya ada baini. Ai thol jake piro. Ga so piro mo. 소도부디 삐라게네 낭나 셴다 할 두고 거리는 합니다 Feeling di ra ba no je. 삐링다 번났더니 붕어 시엔도 낭나 파잖아 시즌하게 그렇게 하이라가디 삐기니 빠오이나 Adu piro ai thol ai thol lai. Piro Piro. hen mala bane bungo hen mala bane 마마 낭가 하이나로 kai no ngon dong thangjal la thanam mi sina Oh. Noi ni mana ga chen ji piro sini tro. pi roi hai bana te ne sel do maram chana sinna bam do hai ra di phaidana Ai na sara ko sina tra ba no na ai je. Ai sara ga.
왜 두바이 가면 너를 밤이자. 야래 야래 야래. 아. 또. 왜 좋아요? 너를 밤이지? 마비르게 야래 라. 너무도 하이버드. 썰어. 하라 뭐 더도 없는 거야 봐. 또 신발 많이 빵들어간다. 아기야 강남 뭐지 팥대 하이네봐. 이거 꽉버지가 아기 레미나리니 안간가지 뭐 통마음다 강호들이 완전 막 수롱되나 똑바다리 봐. 아기는 빠나 보면 팥다버네. 유무공제가 야다버네. 어이. 나도 할라봐. 아, 진짜 뭐 매일 통을 나는 좀 냄도 가이너. 안강 숨만만해. 내 학장도 와이나. 밤 다뤄라. 다시 아이 그때 미시 왜 야우되니? 마기 홍납지 뭐 우리 가만히 있더니. 안강지가 힘지다. 좀 난 좀. 당땡래 야우자라. 강아 빅버지가. 또 뭐? 응. 아니야 또 뭐 하면은 가야 좀 늦다 그러니. 나들어. 나도 뭐 해야 아니야 또 뭐 하는 좀 늦다 그러니 봐. tumdradi mo ngangani. 나 좀 니가 받들어. 좀 뭐. 좀 뭐지? 좀 뭐. 내가 헬랭보다 나 거의 미카까니나. 좀 뭐. 좀 레요. 좀 뭐. छोटो का क्यों होला कनो तुम भजना तुम नहीं तुम नहीं देने तुम 넌 지타도. तुम भजना तुम आई नो आन बक्सांग ने तुम नंग तुम nang तुम बाम तुम 이마, 이봉호도 엄다 다뤄. 이마 띠에만 돌아게. 마이 하고도 뭐 하오래. 응, 기상도나 답이라고 이마. 이마나 나하나 너한테 하이드라 누파도 레이게노 마통 kaya 사디나 그래도 하직티 안강수 야미나 까이네라가 레이버수 야로 이마수 할라 레이버니나 미야메 까리낭나키 마사나 문와 칸칼루고
ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯊꯧꯅꯥ ꯂꯩꯌꯨ ꯏꯕꯦꯝꯃ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯩꯕ꯭ꯔꯣ 이마 미라고 말해 뭐 반다 ꯀꯗꯥꯏ ꯑꯉꯥꯡꯗꯩ ꯄꯥꯝꯃꯒꯦ ꯏꯅꯝꯃ ꯂꯥꯏꯔ ꯀꯥꯈꯠꯄꯤꯔꯛꯑꯣ ꯑꯥꯎ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ 마마 가풀어 이bunga ꯐꯤꯗꯥ ꯑꯃꯒ ꯄꯣꯔꯛꯑꯣ 거기 마마 시대 이슈디 이제 이제 이슈 토이바 하이모 라오 시다 포모 지가 씹어라 이슈도 빵데. 이마 아이 타복 좀 짜투기 ꯐꯔꯦ ꯐꯔꯦ ꯆꯠꯊꯣꯔꯣ ꯆꯠꯊꯣꯔꯣ 이젠 ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯅ ꯐꯅ ꯆꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯃꯄꯥꯗꯅꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯅꯤ ꯈꯪꯗꯦ ꯍꯥꯏꯔꯝꯃꯒ ꯆꯠꯄ ꯌꯥꯏꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯆꯦꯟꯗ꯭ꯔꯁꯨ ꯍꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈꯔꯦ ꯏꯆꯥꯅꯨꯄꯥꯗꯨꯁꯨꯅꯦ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯕꯅꯦ ꯏꯃꯥꯅꯦ ꯋꯥꯕꯗ ꯂꯣꯏꯔꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯌꯥꯝꯁꯤꯡꯗꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯆꯦꯗꯣ ꯍꯥꯏꯔ ꯊꯥ ꯂꯦꯞꯄꯕꯅꯦꯅ ꯃꯈꯥ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇ꯭ꯔꯤꯗꯨꯅꯤ ꯆꯥꯛ ꯐꯥꯎꯕꯗ ꯊꯤꯡꯒꯠ ꯊꯤꯡꯒꯠꯇꯅ ꯄꯤꯖꯩꯗꯨꯅꯤ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯍꯧꯔꯁꯤ ꯏꯕꯦꯝꯃ ꯂꯣꯏꯁꯜꯂꯣ ꯆꯠꯂꯣ ꯆꯠꯅꯕ ꯇꯧꯔꯣ 슈토이바 라 무보기 나가 라 라 ꯁꯦ ꯆꯥꯛ ꯆꯥꯊꯣꯛ 마 레마 나 아가 자 일랍니다 ꯑꯥ 나지 자디 팅갓비그라보 ꯊꯤꯡꯒꯠꯈ꯭ꯔꯦ 호호 파레 아두 로이라가네 나빠도 하영 루홍ꯕ ꯆꯠꯀꯅꯤ ꯌꯦꯐꯤ ꯑꯉꯧꯕꯗꯣ ꯈꯔ ꯁꯨꯗꯣꯛꯄꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯖꯥꯔꯁꯤꯡꯁꯤꯁꯨ ꯂꯣꯏꯁꯜꯂꯛꯑꯕ ꯃꯥꯜꯂꯦ ꯖꯥꯔ ꯃꯥꯄꯟ ꯂꯩꯔꯤ ꯃꯥꯜꯂꯦ ꯑꯍꯥꯡꯕꯁꯦ ꯑꯁꯤꯁꯤꯒꯅꯦ ꯁꯤ ꯗꯨꯀꯥꯟ ꯊꯪꯅꯕꯗꯣ ꯑꯩ ꯏꯃꯥ ꯄꯩꯁꯥ ꯁꯤꯟꯅꯔꯝꯃꯒꯦ ꯑꯗꯨꯗꯒꯤ ꯇꯔꯥꯔ ꯃꯥꯄꯜꯂ ꯂꯧꯁꯜꯂꯝꯃꯣꯀꯣ ꯍꯣꯏ ꯀꯨꯀꯨ ꯊꯛꯀꯦꯔꯥ ꯉꯁꯥꯏꯗꯒꯤ ꯄꯥꯈꯣꯟ ꯑꯝꯇ ꯁꯤꯒꯦꯗꯧꯕ ꯁꯨꯡꯀꯥ ꯀꯥꯔꯛꯇꯦꯕ ꯁꯤ ꯉꯥꯡꯁꯦ ꯏꯆꯦ ꯂꯥꯛꯑ ꯃꯥꯜꯂꯦ ꯊꯕꯛ ꯇꯧꯁꯟꯅꯒꯦ ꯀꯥꯆꯈ꯭ꯔꯦ ꯁꯨꯝꯁꯤꯠꯇꯨꯅ ꯑꯁ ꯏꯆꯦ ꯍꯥꯎ ꯀꯩꯅꯣ ꯁꯨꯝꯁꯤꯠ ꯁꯤꯠꯂꯤꯔꯣ ꯁꯦ ꯄꯥꯈ꯭ꯔꯕꯁꯦ ꯉꯁꯥꯏꯗꯒꯤ ꯁꯤꯠꯄꯒ ꯁꯦꯡꯕꯒ ꯑꯩꯅ ꯋꯥꯕꯅ ꯀꯩ ꯍꯥꯏꯒꯦ ꯏꯆꯦꯅ ꯀꯧꯕꯕꯣ ꯍꯣꯅꯦ ꯂꯦꯃꯟ ꯇꯤ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯁꯤ ꯋꯥꯡꯃ ꯗꯨꯀꯥꯟꯗꯩ ꯑꯝꯇ ꯂꯧꯕꯤꯔꯣꯅ ꯍꯥꯏꯒꯦ ꯇꯧꯅꯦ ꯑꯩꯁꯦ ꯍꯣꯏ ꯑꯩ ꯁꯤ ꯁꯤꯠꯂꯝꯃꯒ ꯑꯣꯏꯅ ꯆꯠꯂꯒꯦ ꯇꯣꯝꯕꯤ ꯅꯣꯏꯅꯗꯤꯅꯦ ꯑꯩꯁꯦ ꯀꯨꯝꯃꯛꯇꯦ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯦꯅ ꯈꯜꯂꯤꯕ ꯑꯩꯅ ꯃꯊꯛꯁꯤꯗ ꯆꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯅꯇꯩꯒꯤ ꯐꯤ ꯁꯨꯕꯗꯗꯅꯦ ꯑꯩ ꯏꯆꯦꯁꯦ ꯗꯝ ꯂꯣꯏ ꯅꯪ ꯆꯥꯅꯕ ꯊꯛꯅꯕꯗꯣ ꯑꯝꯇ ꯂꯧꯕꯤꯔꯛꯎꯀꯣ ꯍꯣꯏ ꯏꯆꯦ ꯐꯝꯃꯒꯦ ꯁ꯭ꯋꯥꯏꯗ ꯇꯧꯔꯣ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯅꯅꯦ ꯊꯥꯒ ꯁꯨꯖꯜꯂꯛꯄꯁꯤꯗ ꯅꯇꯩꯁꯨ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯄꯣꯠꯇꯦ ꯅꯣꯏꯁꯨꯅꯤ ꯃꯈꯥꯁꯦ ꯑꯗꯨꯝ ꯁꯨꯔ ꯅꯩꯔꯒꯅꯦ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯇꯣ ꯈꯛꯇꯅꯤ ꯇꯧꯔꯤꯕ ꯏꯆꯦꯒꯤ ꯀꯩ ꯋꯥꯠꯂꯤ ꯈꯣꯠꯂꯤꯒ ꯅꯣꯡꯇ ꯌꯦꯡꯕꯤꯕꯖꯥ ꯅꯠꯇꯦ ꯋꯥꯏ ꯍꯥꯏꯕꯅꯤꯗ ꯕꯦꯠ ꯔꯦꯁ ꯇꯧꯒ ꯍꯥꯏꯁꯦ ꯑꯩ ꯇꯧꯄꯣꯟꯇ꯭ꯔꯦ ꯊꯕꯛ ꯃꯌꯥꯝ ꯂꯣꯏꯁꯤꯟꯕꯗ ꯅꯣꯏꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯇꯥꯍꯜꯂꯦ ꯑꯩꯁꯦ ꯑꯃꯨꯛ ꯗꯥꯇꯣꯟ 그ino ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ 하로 ꯗꯥꯇꯣꯟꯅ ꯏꯃꯥ ꯕꯕꯥꯗꯒꯤ ꯇꯣꯏꯅ ꯁꯦꯜ ꯅꯤꯕꯗꯣ ꯅꯤꯕꯤꯒꯅꯨ ꯀꯩ ꯍꯥꯏꯔꯦꯅꯣ ꯃꯣꯏꯅ ꯀꯩꯁꯨꯝ ꯍꯥꯏꯔꯛꯇꯦ ꯗꯥꯇꯣꯟꯅ ꯅꯤꯔꯒ ꯑꯩꯅ ꯅꯤꯍꯟꯕ ꯇꯥꯅꯤꯌꯦ ꯑꯗꯨꯒ
ꯇꯥꯇꯣꯟꯅ ꯏꯃꯥ ꯕꯕꯥ ꯍꯣꯏꯒꯤ ꯃꯃꯥꯡ 이몽기 미신기 마망다 아사오기 사품 웃보다 웃비가노 하라오라가 노어가 좀 내비요 다또나 아사오기 사품도 몰라래디 이마 바바이나 다또는 센터에 당기니 다또는 센터에 레이그라디 아이가 안강가 땅 레호보다 아이 농아이디 아이나 사로이도 마람네 사로이니 아이 센터에 레이버 레이다바 너네 앞에 봐서 가 레이만 보고 좀 레요 신지가 영들이 사니 디지로 면 다 모든 하그라게 마, 다 클럭 디가 더잖아. 할로, 따모. 하우. 아, 너 회에 락거든요. biryani đấy chicken lollipop đấy chicken châu cái cả hay là video bọc quá nơi cái trang chứ ai góp bây giờ đúng không nè nó phụ khắc bắt nè angang nó biu mu gini mới cái đấy pirong cái nó u rồi ai đi anh hôm nay cha ba lừa cái điềm bắt đầu angang cái khát tiga rồi có baba lão anh ngay mà đâm ôi la thôi thôi cha là cái bốc thận ꯀꯣꯛꯇ꯭ꯔꯦ ꯐꯨꯔꯤꯠꯁꯤ ꯁꯨꯕꯁꯤ ꯐꯥꯎꯗꯦ ꯁꯨꯕꯗ ꯁꯦꯡꯅ ꯁꯨꯗꯦꯕ ꯖꯨꯒꯣꯠ ꯆꯥꯕ ꯈꯣꯡꯒꯨꯟ ꯇꯥꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯍꯥꯎ ꯇꯥꯔꯦ ꯁꯤꯂꯣ ꯒꯥꯔꯤ ꯄꯨꯊꯣꯔꯛꯑꯣ ꯄꯔꯁꯅꯦꯜ ꯀꯥ ꯌꯥꯎꯔ ꯍꯣꯡꯖꯤꯟ ꯇꯧꯁꯤ ꯌꯦꯡꯉꯣ ꯏꯃꯥꯗꯩ ꯄꯩꯁꯥ ꯇꯧꯔꯁꯨ ꯑꯁ ꯑꯩ ꯍꯥꯏꯕ ꯇꯜꯂꯦꯗ ꯀꯔꯤꯒꯤꯅꯣ ꯇꯜꯂꯦꯕꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯃꯟꯗꯅ ꯇꯜꯂꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯃꯟꯕꯒꯤꯅꯦ ꯑꯩꯅ ꯇꯟꯕꯩꯅꯤ ꯅꯉꯣꯟꯗ ꯍꯥꯏꯌꯣ ꯏꯁꯥꯏꯁꯦ ꯑꯩꯅ ꯁꯦꯡꯒꯠꯄꯤꯔꯣ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯇꯥꯇꯣꯟꯅ ꯁꯤꯖꯤꯟꯅꯕ ꯆꯠꯂꯣ ꯈꯣ ꯍꯥꯏꯔꯣ ꯁꯨꯡꯉꯥꯡ ꯂꯩ ꯕꯕꯥ ꯑꯁꯤ ꯃꯈꯥꯒꯤ ꯏꯅꯦ ꯁꯈꯤ ꯍꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯌꯣꯜꯂꯅꯤ ꯇꯥꯏꯗꯣ ꯂꯧꯁꯜꯍꯧꯔꯁꯤꯔꯣ ꯃꯃꯟꯕꯨ ꯀꯌꯥꯅꯤ ꯍꯥꯏꯒꯦ ꯍꯤꯡꯒꯣꯜꯗꯣ ꯄꯪꯆꯥꯎ ꯆꯥꯎꯕꯗꯤ ꯅꯠꯇꯕꯅꯤꯅ ꯂꯥꯛ 5 ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯒꯨꯝ ꯇꯧꯏ ꯂꯧꯁꯜꯍꯧꯔꯁꯦ ꯂꯧꯍꯧꯔꯁꯤ ꯏꯃꯥ ꯀꯩꯗꯧꯔꯦ ꯇꯥꯇꯣꯟꯅ ꯁꯦꯜ ꯈꯇꯪ ꯄꯤꯌꯣꯌꯦ ꯀꯩꯗꯧꯅꯕꯁꯦ ꯊꯕꯛ ꯆꯠꯊꯣꯛꯀꯦ ꯍꯥꯏꯌꯦ ꯄꯤꯕꯤꯒꯔꯣ ꯀꯩꯗꯧꯔꯒꯦ ꯁꯦꯜ ꯄꯤꯕꯤꯒꯔꯣ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕꯩ ꯄꯤꯗꯧꯔꯤꯒꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯁꯦꯜ ꯍꯥꯏ ꯂꯩ ꯉꯝꯕ꯭ꯔꯣꯕ ꯑꯩꯈꯣꯏꯕꯣ ꯇꯣꯂꯣꯞꯀ ꯆꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯀꯔꯥꯏꯗꯕꯨ ꯊꯩꯔꯤꯅꯣ ꯈꯪꯗꯦ ꯃꯄꯥꯟꯗ ꯊꯩꯔꯤꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯏꯟꯖꯟꯗꯅ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯅ ꯍꯥꯏꯌꯨ ꯍꯣꯔꯦन ꯀꯣꯟꯅ ꯌꯦꯡꯗꯨ ꯃꯉꯥꯏꯔꯦ ꯍꯦꯟꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦꯕ ꯍꯣꯔꯦꯟ ꯃꯧꯁꯤꯗ ꯑꯃꯨꯛ ꯈꯟꯅ ꯆꯩꯅ ꯇꯧꯅꯕ ꯅꯪꯁꯨ ꯀꯣꯛ ꯄꯤꯕꯤꯒꯔꯣ ꯐꯨꯒꯦ ꯐꯨꯖꯔꯖꯅꯨ ꯃꯄꯥꯟꯗ ꯊꯩꯔꯤꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯌꯦ ꯑꯣꯟꯊꯣꯛ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯣ ꯑꯦꯂꯦ ꯔꯕꯤꯗꯨ ꯂꯩꯔꯝꯗꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯁꯥꯃꯨ ꯂꯩꯔꯝꯗꯗꯅꯦ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯁꯦꯟ ꯄꯥꯏꯕ ꯃꯣꯏꯗꯤ ꯈꯔ ꯈꯦꯠꯇꯅꯅꯦ ꯑꯇꯩ ꯀꯅꯥꯗ ꯈꯦꯠꯂꯨꯅꯤ ꯃꯣꯏꯗ ꯈꯔ ꯈꯦꯠꯂꯒꯅꯦ ꯑꯩꯈꯣꯏ ꯑꯄꯥꯝ ꯐꯪꯉ ꯂꯣꯏꯔꯦ ꯒ꯭ꯌꯥꯟ ꯀꯣꯛꯁꯨ ꯔꯕꯤ ꯔꯕꯤ ꯑꯥꯎ ꯍꯥꯎꯅꯤ ꯇꯧꯔꯣꯏ ꯃꯇꯝ ꯌꯧꯔꯤꯅꯤ ꯑꯥꯏ ꯅꯣꯏ ꯂꯥꯛꯑꯕꯣ ꯑꯧ ꯉꯥꯏꯈꯣ ꯁꯦꯟ ꯍꯪꯕ ꯆꯪꯒꯦ ꯁꯤ ꯂꯥꯛꯑ ꯆꯠꯂꯁꯦ ꯂꯨꯔꯦ ꯈꯇꯪ ꯉꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯥ ꯊꯣꯛꯂꯛꯑꯅꯤ ꯆꯠꯂꯁꯤ ꯇꯥꯏꯃꯤꯡ ꯌꯧꯔꯀꯥꯟꯁꯤꯗ ꯅꯪ ꯌꯥꯗ꯭ꯔꯤꯕꯣ ꯇꯥꯕ꯭ꯔꯣ ꯇꯥꯔꯦ ꯁꯔ ꯕꯣꯂꯣ ꯊꯦꯡꯉꯦ ꯆꯠꯁꯦ ꯑꯗꯨꯝ ꯇꯧꯁꯤ ꯀꯥꯏꯄꯤꯔꯣ ꯏꯃꯥꯅ ꯂꯩꯇꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯃꯥ ꯂꯩꯇꯦ ꯍꯥꯏꯔꯛꯑꯦꯕꯣ ꯁꯦꯜꯗꯣ ꯅꯪ ꯐꯖꯅ ꯑꯩ ꯊꯕꯛ ꯆꯠꯀꯅꯤ ꯁꯦꯜ ꯄꯤꯌꯣꯅ ꯍꯥꯏꯗꯕ꯭ꯔꯣ ꯍꯥꯏ ꯍꯥꯏꯔꯒ ꯀꯩꯒꯤ ꯄꯤꯔꯛꯇꯣꯏꯅꯣ ꯇꯥꯇꯣꯟꯅ ꯅꯤꯃꯤꯠꯇꯣ ꯇꯣꯏꯃꯜꯂꯦ ꯇꯣꯏꯃꯟꯒꯦꯔꯥ ꯇꯣꯏꯃꯟꯂꯣꯏꯒꯦꯔꯥ ꯅꯪꯒꯤ ꯊꯕꯛ ꯀꯩ ꯂꯩꯒꯦꯕ ꯅꯪ ꯐꯖꯅ ꯍꯥꯏꯕ ꯀꯥꯟꯗ ꯅꯪ ꯅꯀꯣꯛꯁꯤ ꯀꯥꯏꯗ ꯄꯥꯟꯒꯦ ꯍꯥ ꯅꯪ ꯅꯀꯣꯛꯁꯤ ꯀꯥꯏꯗ ꯄꯥꯟꯒꯦ ꯁꯦ
ꯅꯪ ꯎꯁꯀꯥꯏ ꯄꯥꯟꯒꯦꯕ ꯅꯪ ꯑꯩ ꯐꯖꯅ ꯍꯥꯏꯌꯦ ꯅꯪ ꯐꯖꯅ ꯍꯥꯏꯔꯒꯗꯤ ꯀꯩꯒꯤꯅꯣꯕ ꯅꯪꯁꯦ ꯍꯥꯠꯇꯣꯛꯑꯒꯅꯦ ꯑꯩꯁꯦ ꯅꯪꯁꯦ ꯍꯥꯠꯇꯣꯛꯑꯒ ꯄꯤꯔꯛꯑꯣꯁꯦ ꯅꯪꯁꯦ ꯍꯥꯠꯇꯣꯛꯑꯒ ꯄꯤꯔꯛꯑꯣ ꯅꯪꯁꯦ ꯍꯥꯠꯇꯣꯛꯑꯒꯅꯦ ꯑꯩꯁꯦ ꯄꯤꯔꯛꯑꯒꯦ ꯅꯪꯁꯦ ꯍꯥꯠꯇꯣꯛꯑꯒ ꯅꯣꯡꯃꯇ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯅꯣꯏ ꯉꯥꯡꯉꯗ꯭ꯔ ꯄꯤꯕ ꯅꯨꯃꯤꯠ ꯌꯥꯎꯕ꯭ꯔꯕ 시우기 오래서 야래 라 이마 비례게 라 ꯑꯩꯅ ꯉꯁꯥꯏꯅ ꯄꯤꯈ꯭ꯔꯣ 하더라 시 ꯊꯣꯛꯀꯅꯤ 하더라 나 먼저 좀 밀려요 라 이마 비례게 라 따브로 따브로 따예. 그거 짜부디. ꯑꯩꯗꯤ ꯅꯪ ꯔꯨꯝꯗ ꯂꯩꯕꯅꯤꯅ ꯑꯆꯥꯄꯣꯠꯇꯣ ꯔꯨꯝꯗ ꯄꯨꯁꯜꯂꯒ ꯅꯪ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯔꯨꯝꯗ ꯑꯣꯏꯅ ꯊꯝꯃꯝꯃꯦ ꯑꯩꯅ ꯑꯃꯨꯛ ꯋꯥꯔꯀꯥꯟꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯕꯗ ꯋꯥꯏꯕ ꯅꯪ ꯊꯕꯛ ꯃꯅꯥꯝ ꯇꯧꯕ ꯅꯠꯇꯦ ꯅꯪꯅ ꯍꯦꯛ ꯊꯥꯞꯄꯛꯄꯗꯩꯅꯦ ꯅꯅꯥꯎꯄꯤꯅ ꯊꯕꯛ ꯂꯣꯏ ꯇꯧꯔꯤꯗꯣ ꯅꯪꯒꯤꯕꯨ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯀꯥꯟꯗ ꯈꯨꯠ ꯍꯥꯝꯕ ꯁꯤ ꯃꯉꯥꯏ ꯅꯪꯒꯤ ꯑꯇꯩ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯣ ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅꯤꯡꯗꯕꯤ ꯐꯝꯖꯥ ꯆꯥ ꯂꯩꯕꯁꯤꯗꯤꯅꯦ ꯍꯥ ꯇꯧꯔꯒꯦ ꯊꯕꯛꯇꯣ ꯑꯩ ꯐꯤꯖꯨ ꯐꯤꯖꯥꯝꯕ ꯆꯥꯛꯊꯣꯡꯕꯁꯨ ꯑꯩ ꯏꯃꯨꯡꯒꯤ ꯂꯣꯏꯅꯃꯛ ꯇꯧꯔꯒꯦ ꯑꯉꯥꯡꯒꯁꯦ ꯂꯣꯏ ꯀꯥꯏꯖꯔꯁꯅꯨꯅꯦ ꯑꯗꯨꯗꯤ ꯑꯁ ꯑꯗꯨꯃꯥꯏ ꯍꯥꯏꯅ ꯐꯠꯇꯦ ꯀꯩꯅꯣ ꯅꯪ ꯗꯣꯛꯇꯔꯅ ꯕꯦꯠ ꯔꯦꯁ ꯇꯧ ꯍꯥꯏꯗꯣ ꯅꯪ ꯇꯥꯏ ꯅꯠꯇ꯭ꯔꯕꯅꯤꯗ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯂꯥꯜꯂꯦ ꯌꯥꯔꯦ ꯑꯩ ꯂꯥꯜꯂꯦ ꯈꯣꯏꯗꯧ ꯊꯧꯅꯤꯡꯉꯦꯕ ꯌꯥꯔꯦ ꯑꯆꯥꯄꯣꯠ ꯈꯝꯗ ꯆꯥꯔꯣ ꯑꯁ ꯅꯪꯗꯨ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯂꯥꯟꯖꯔꯦ ꯁꯥꯎꯔ ꯀꯩꯗꯧꯔꯒꯦ ꯆꯠꯂꯣ ꯑꯩ ꯂꯧꯔꯔꯣꯏꯒꯦ ꯄꯣꯔꯛꯑꯣ ꯍꯣꯏ ꯀꯩꯅꯣ ꯇꯨꯝꯊꯣꯛꯑꯁꯦ ꯅꯨꯡꯊꯤꯟ ꯉꯥꯛꯇꯪ ꯇꯨꯝꯊꯣꯛꯑꯗꯅ ꯅꯪꯕ ꯑꯣ ꯅꯤꯡꯉꯥꯏ ꯇꯧꯔꯅꯣꯕꯁꯦ Papa, papa lại. Papa lại. Có. Papa. ꯀꯩꯅꯣ ꯅꯪꯅ ꯀꯦꯒꯦꯅ ꯂꯩꯈꯠꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯂꯩꯕꯗꯣ ꯀꯦꯒꯦꯅ ꯂꯩꯈꯠꯂꯛꯏꯁꯦ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯤꯒ ꯅꯪ ꯏꯔꯥꯡ ꯇꯧꯅꯩꯔꯕ ꯀꯩꯅꯣ ꯌꯨꯝꯗ ꯂꯩꯕꯗꯕꯨ ꯃꯥꯏ ꯀꯦꯒꯦ ꯂꯩꯅꯕ꯭ꯔꯕ ꯋꯥꯈꯟꯗꯣ ꯂꯥꯟꯅ ꯈꯜꯂꯗꯤ ꯌꯥꯔꯣꯏꯌꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯁꯤ ꯀꯩꯅꯣ ꯅꯪ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯀꯦꯔꯝꯕ꯭ꯔꯕ ꯊꯕꯛ ꯁꯨꯕ ꯃꯤ ꯅꯍꯥ ꯈꯔ ꯌꯥꯎꯕꯁꯤꯗ ꯅꯪ ꯏꯔꯥꯡ ꯇꯧꯔꯕ ꯅꯪ ꯄꯥꯅꯤꯡꯉꯒꯅ ꯄꯥꯟꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯏꯅꯥꯈ꯭ꯔꯣ ꯆꯠꯂꯣ ꯈꯥꯃꯣ ꯆꯠꯂꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯩ ꯇꯥꯏꯞꯇꯅꯦ ꯑꯩꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅ ꯎꯍꯜꯂꯛꯀꯅꯨ ꯃꯄꯥꯝ ꯆꯠꯈ꯭ꯔꯁꯨ ꯌꯥꯗꯦ ꯂꯩꯕꯤꯔꯅꯁꯨ ꯌꯥꯗꯦ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕ ꯌꯨꯝꯁꯤꯗꯅꯦ ꯁꯨꯡꯂꯩ ꯂꯩꯔꯤꯁꯦ ꯑꯩꯅ ꯉꯥꯏꯈꯣ ꯅꯪ ꯄꯨꯡ ꯀꯌꯥꯗꯅꯣ ꯆꯥ ꯄꯤꯕ ꯀꯥꯈꯠꯈ꯭ꯔꯤꯁꯦ ꯆꯥꯕꯤ ꯆꯪꯕꯗꯣ ꯑꯩꯗꯣ ꯀꯩ ꯂꯝꯗꯩꯅꯣ ꯊꯕꯛ ꯐꯩ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄꯅꯦ ꯌꯨꯝ ꯁꯥꯕ ꯂꯥꯛꯄ ꯃꯤꯁꯇ꯭ꯔꯤꯁꯤꯡꯁꯤꯒ ꯅꯪ ꯏꯔꯥꯡ ꯇꯧꯅꯔꯒ ꯅꯨꯄꯥ ꯅꯍꯥꯒ ꯇꯧꯕ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯣ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯅꯕ ꯅꯠꯇꯦ ꯃꯤ ꯉꯥꯡꯒꯅ ꯆꯤꯟꯗ ꯈꯨꯝꯃꯛꯀꯅꯨ ꯅꯌꯨꯝ ꯄꯥꯅꯤꯡꯉ ꯄꯥꯡꯈ꯭ꯔꯣ ꯀꯣ ꯑꯩ ꯊꯤꯡꯗꯦ ꯅꯨꯄꯥ ꯅꯍꯥ ꯏꯃꯨꯡꯁꯤꯗ ꯂꯩꯔꯒ ꯏꯔꯥꯡ ꯇꯧꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦꯕ ꯈꯪꯉꯕ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯅꯪ ꯃꯤ ꯍꯪꯉꯥꯏ ꯈꯨꯅꯤꯡꯕ꯭ꯔꯥ ꯑꯩ ꯍꯪꯉꯥꯏ ꯈꯨꯅꯤꯡꯕ꯭ꯔꯥ ꯅꯪ ꯈꯨꯅꯤꯡꯕ꯭ꯔꯥ ꯅꯪ ꯅꯄꯥꯝ ꯆꯠꯂ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯠꯇ꯭ꯔ ꯅꯪ ꯌꯨꯝ ꯄꯥꯡꯒꯦ ꯄꯥꯡꯈ꯭ꯔꯣ ꯅꯪ ꯊꯤꯡꯗꯤꯌꯦ ꯅꯉꯣꯟꯗ ꯈꯪꯉꯕ ꯅꯁꯛꯇꯨ 우러 사오니에봐 ꯅꯪꯁꯦ ꯍꯥꯠꯇꯣꯛꯅꯤꯡꯉꯦꯕ ꯈꯪꯕ꯭ꯔꯣ ꯅꯪꯁꯦ ꯍꯥꯠꯇꯣꯛꯅꯤꯡꯉꯦꯕ ꯑꯩ ꯍꯥꯠꯇꯣꯛꯅꯤꯡꯉꯦꯕ ꯅꯪꯁꯦ ꯈꯪꯉꯕ ꯉꯁꯥꯏꯗꯩ ꯀꯩꯗꯧ ꯂꯩꯒꯦ ꯊꯕꯛ ꯂꯣꯏꯁꯜꯂꯨꯕꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪ ꯊꯕꯛ ꯂꯣꯏꯁꯜꯂꯤꯁꯦ ꯑꯉꯥꯡ
ꯌꯦꯡꯊꯣꯛꯄꯤꯅꯕ ꯂꯩꯇꯕꯅꯤꯅ ꯈꯔ ꯀꯨꯏꯔꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯁꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯊꯕꯛ ꯆꯤꯜꯂꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯁꯤꯅꯦꯕ ꯅꯪꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯁꯦ ꯀꯅꯥ ꯑꯉꯥꯡꯅꯣꯁꯦ ꯀꯩꯅꯣ ꯇꯥꯇꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯁꯤ ꯀꯅꯥ ꯃꯆꯥꯅꯣꯕ ꯑꯉꯥꯡꯁꯦ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯣ 이반이 이자니 ꯑꯉꯥꯡꯁꯤꯅ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝ ꯌꯦꯠꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯦꯠꯂꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯪ ꯉꯁꯥꯏꯗꯩ ꯊꯕꯛ ꯇꯧꯕꯗ ꯇꯞꯄꯤꯗꯣ ꯑꯉꯥꯡ ꯌꯥꯎꯕꯩꯅꯦ ꯍꯥꯏꯇꯥꯅꯦ ꯑꯉꯥꯡꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯑꯩ ꯊꯥꯗꯣꯛ ꯑꯉꯥꯡ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯇꯥꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯉꯥꯡꯁꯦ ꯃꯦꯈꯥ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯇꯥꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯊꯥꯗꯣꯛ 어이ꯊꯥꯗꯣꯛ 이찬 얼마 ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝ ꯌꯦꯠꯂꯦꯗꯅ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯦꯠꯄ ꯑꯉꯥꯡꯁꯤꯗꯤ ꯍꯥꯠꯇꯣꯛꯀꯗꯧꯅꯤ ꯅꯪ ꯊꯕꯛ ꯀꯣꯝꯅꯕ ꯅꯪ ꯋꯥꯏ ꯁꯪꯖꯅꯕ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯉꯥꯡꯁꯤꯅ ꯀꯩꯗꯧꯒꯦ ꯑꯉꯥꯡꯗꯣ ꯉꯁꯤ ꯅꯨꯃꯤꯠꯇ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯅꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯇꯥꯇꯣ ꯅꯪ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯑꯃꯨꯛ ꯌꯦꯠꯂꯔꯣꯏ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯔꯣ ꯇꯥꯇꯣꯅ ꯐꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯪꯒꯤ ꯍꯦꯛ ꯅꯆꯥꯁꯤꯗ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯇꯥꯇꯣ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ ꯁꯥꯔꯪꯒꯨꯝꯂꯕ ꯌꯨꯝꯁꯤꯗ ꯏꯃꯥ ꯏꯆꯥꯅ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯑꯩ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯑꯣꯏ ꯇꯥꯇꯣ ꯅꯪꯅ ꯅꯤꯡꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ